ngasi phone ki ba tuan ba se phone sing digi marui ba I pausing khongachaga Manipur top channel digi share tawzagi myam le phok taminasi ahan boina marui ba pau ama oina la khochara kana myam da share tawzagi UKLF na tamthina furam le ngasi nungtul pung amarom taba matamda moregi kanan beng digi lunmilen baife kaubama UKLF ki town commander Haugin Haukip ki command makhada lup asiki kadar singna is Moljoy village ta tamthina furam bagi thawong adu Tengnopal district ta leba tuan ba love kyan Akanba mong da condemn tarokli Baifai student association Tengnopal district na thadorok pasirol amada thawdu asigi matang na More police station da FIR ama launch tawkhre loinana mari leinaba authority na thindhaba tawduna thawdu asigi matang na senari bisingi Mathakta Akanba action lawgani Karigumba action laudaba tarabadi association asina makhal makhak kyagi khongjang changsingani maduda tholakpa apapatagi daita pumba state sarkar na pugadabani haidi KSO More block STC More MYC More amadi KW and HR More na thadorakpa joint statement amadasu UKLF ni singnabasingna ngasi S Moljoy village mara laitaba naha amatam thina phuram kibagi thawong adu Akanba mongna kandem tawi Kanan Bank More Ward number 7 gi chairman Lunminland Baipe Kul asimaktadagi Zangkholen Haukip Hamson Haukip amasum Saminthang Haukip hairiba mara leiba miyoising asi numit asigi numidangna tamthina phu chaibagi thawong satharamba adubu sukandem tawe maramaduna hiram asigi matangna mari leinabasingda miyeng sangduna mara leibasing phaduna leiba asigi leiriba logi matungina matik sapadandi pigadabani Karigumba senaribasing asidan DP tabatarabadi More da lairiba CSO sing asina tumina laithokloi amasum democratic oiba khongjang kya sangsingani hairiba pawmusu ngaji phongkibasi phongsingda phongnari atopa pawamana Chief Minister gi wafam taramna oi adubu sin haidi tahandaba sumgani MBCC Moirang Municipal Council gi matangda Chief Minister N Biren Singhana State Assembly mifamda tha anigi manungda Special Investigation Team SIT amana yengsin hange haina tha sigi taraga mapanda haikibadu taramna oi haina Moirang Bok Congress Committee MBCC na phongdokladuna wafamadu sin haidi tahandaba chumgani hairi MBCC gi General Secretary M Sarat Singhana ngasi pawmi kharada hai Manipur government ki local fund audit directorate na thokpa sirol amada Moirang Municipal Council amasum Kwakta Municipal Council anima kangkhong sairi Yamlaba senpham sizinakibagi record amata leiramdre haibasi Moirang Assembly constituency gi oinadi yamna lebak thibani Assembly constituency asigi manungsana Municipal Council ani lebida anima kangkhong sairamba si mapu panaba constituency oire haiba adusu takli asigumba thawong asi mamangda amukta thokidri aduga tungdasu tholakadaba mande hiramasigi matangda State Assembly gi haujik sathariba budget session da Bishnupur Assembly constituency gi MLA Gomidas Konthaujamna mari lenaba demand khanabada puthokiba cut motion gi paukhumda Municipal Administration Housing and Urban Development mahutchu puriba Minister N Biren Singhana tha anigi manungda SIT semduna yengsilagani haibaduma yamna thagatningai ni makna makhata na hai sen basai inglising ni tara taretegina taragani panagi taraga mapandagi na kun faw sahi ohum rom asida yamna ba senpham mafam khangdra manghan khibra haibigi singnaba miyamda pokhalle maduda senari ba sing adu kana no haibadusu khangning ba poknari maramaduna Chief Minister na piriba tha anigi matamasida Municipal Council ani asigi councillor oigera official amadi staff oigera senari ba sing adu thigatuna makhoigi mathakta lokhatpham thokpa action lokhatle haibadu media gi khuthangda soidana phongdorakani haibagi thajabadi thamli karigumba masigi ona tainabade assembly da fajaba pakhum piraga thabak oina miyamna uba phangdrabadi yamna lebak thiba haibadu oigani government amasum minister da thamliba thajaba adusu manglakani maramaduna piriba matamsigi manungna lokhatpham thokpa action lokhatpiu tomina lasilabadi moirangi miyamda government na ihau changsinana baton tawbani haina lauridabagi maram laiti haiki Pami Singha Unakiba Duda Bishnupur District Congress Committee ki Executive Member Hai Sharat Singha Moirang Block Congress Committee ki Vice President S Angauba Secretary Organization RK Gogosanda Singha Amadi Atay Thaupuba kaya sasaruya ki haiba pawmusu ngasi ayuk phongkibasi phongsingna maruiba paw ama oina phongnakhi
Marak thana mapalam gi ba topa maru ba pau khara mem de share tawjaram ge miyoi bada bird flu na sandokpa malem gi ahan ba thawdok Russia da thengna khre Russia gi scientist singna avian flu gi H5N8 strain usek singdagi miyoi bada sandorak gi malem gi ahan ba case adu detect tawre haina ngarang thang janumit Russia na haikre amasum World Health Organization da su khangan khre haiki television da phongdokhiba world Russia gi health watchdog Anna Popovana Vector Laboratory gi scientist singna kha thangba Russia gi yen nganu singna bird flu thokiba poultry farm amada leiba worker taretagi strain adugi genetic material adu isolate tawki haiki poultry farm adugi worker sing adu yamna sathiba haksel gi khudong thiba singdi thokidi haina makna makhata ki avian flu H5N8 ki miyobida lanchinduna sandorokibagi malem gi ahanba case adugi matangda World Health Organization na hana pau pikre haina popobana haiki avian influenza virus singi tuan ba makhal gi mawong singlei H5N8 ki yamna launaganba strain asi yen nganu singi tamak siningai oirabasu madu miyobidadi mamangna sandoi haibasi amukta thokidri virus aduna tungda mutate tawkhigadra haiba dudi matamna hairakani hairaduna masi maruiba scientific discovery amani haina makna thagatki World Health Organization asu anauba tholakliba pibam adugi matangda Russia na khangalakpadagi ngarang thangja numita khangba ngamna haiki hauzik miyamna a H5N1 amasum a H7N9 amasum a H1N1 gumba bird flu gi makhataba mawong singa sigumba avian amasum swine influenza virus singadu narakpa yai hariba pawmusu ngasi phongki pache phongsinga phonaki loisilak poina topa marueba pawamana engine fail oiraba passenger sani hena tongwa plane asoi angam thoktana landing tawkhre United Airlines plane ama Denver dagi Hawaii tamna painabagi dama hek paikhalakibagi matung thunamak ngarang thangja numita mai hauna engine fail oiba ama thokpadagi safe emergency landing amagi mamangda miyam khundaba mafam amagi Mathakta atik akai mayam ama thadarakre hain official sing haiki bunna passenger sanige kuntraga mathoi amasum crew tara tongba aircraft adugi manungda kapkiba video amana plane adugi ye thangba engine adu mai hauna sakpa amasum Boeing 777-200 adugi masa adu phaireng tureng ba adu utkhi adubu khwaidigi laibak phabadi plane aduda tongliba miyoi sing natragana maduna crash tawrakiba mafam aduda kanagumba miyoi amata asuk apan thokiba leite haina authorities na ki plane adu aigi truck ki mathakta chapsana tarakhi amasum yumlonaba amagi yumthakta achouba mase sing aduna phut mangagi makhul amakhut khi haina roomfill gi Denver da leiba miyoi amana phungdokhi haba pawmusu ngasi phongkhiba se phongsingda phonakhi